Mayam, I hojik mayamgi pam na tanariba wari babi chanupi heli maisnamgi yum yozare mahaka unaraga maki imung manung ekoi mayam ekoi wari da ekoi pangu tabi raga su ekoi imung da magi apokpi kana no habadu mayam khangminasi heli yum changsanjare ei heli ngai lei birame yam noi je oja su yaun lei birame ne yam noi re yumgi kanodi medam hoi kai hoi di yam noi re ichasing ate te di amtang sakang mai khang na bai na pulap ichasi kya no amadi school chale heli ga thang na ba heli mana ka kari tam ma hoje kano English honors tawriba English honors tawri graduation tawriba ko hauji ichanupi heli su mayamga unamina bagi khudong chaba lojare aduga koi oja korok su leibirame yam noaijai heli dagi koi matam yam lojada bida handaki 2024 gi ningol chakobu lakpase masida lamdam sigi chanura ningol amoina kari haibini kamai phongtokpini hanu maktada mayambu taram lojaba loinena khurumjari handak jahi gi ningol chakobana lakpasida ningol amo oina lamdam sida laiba ningol khudingmaki mafamda yaifa mangol pizari yamna hena chaukhatpa adum nungai yaifaba oiminase aduga khoi despas oina laiba hadi mayum makai mai thaduk bikraba akhoi hadi ningol mayam amsu lairine displaced people sing sigi marakta ko moi sing dasu hadi handaki ningol chakoba sigi khudong chaba lojaraga matangi ningol chakoba dadi isa gi yumda nungaina ningol chakoba haiba kumhai ase khoi punna pangthok minaba ngambagi yaifa mangol adu supijage yam nungai jai adu heli dagi amuk khangjaning basi ekhoi hujik mayamda ekhoi gi ningol chakoba gi paujel di pigre aduga ekhoi gi lamdam sigi ekhoi gi mapi mapa oi biriba lamdam sigi laingak pai biriba singstadi ekhoi luchingba singsidadi kari haibini kari thambini haining madi yam yame ado akoina hekta haijaba matamda tabigani haibagi thajabasu khara wale ado mayamna su haidi ahei khang hei mayam amna su mayam haibigre irang sigi matang da oirasu aduga amaromda ningol chakobu siga mari leina noina haijarage haidi chahi magi manungda akhoi maitai singi oinadi yamna maru oiba kumhei amanena khanjaiba ko nupi sing haidi ningol singi da makti yamna chahi manungda amu khatane aduduna haidi sigumba kumhei sida akhoi mamang chahi da su pangthokpa ngamgidre ado ningol kaya mayam nungaina daba adagi thawai nungai taba adagi mapunsigi ihan hanba chakauba chachagadaba mayam amasu relief camp da mayam leire ado moi mayam sigi awaba se ubiraga hadi mapi mapa ama oina hadi magi miyam sing sigi khanbiraga thuna mayum da halhanbiba aduga mathangi chakauba dadi chamane sumaina hadi mayam punna harau tayamna hanagi manipur da tawrambado adumaina dum punna pangthokpa ngamdaba sinbiyo aduga mayam punna amuka hana thainagi type ta nusi janana pangthokpa ngamba ohenbiyo na haisagi aduga amana akoigi haujik ekoi manipur gi unrest na maram oraga hek hobudagi hongna haujik phawda ekoi village volunteer force habadi khun ngakpa haidana ama ekoi ichinau mayam ama thopiraga lebaki damakta manipur gi integrity si kaidana bagi damakta ekoi mayamna angamba thakta hotnaraga leiri masigi integrity kaidana ba ekoi gi manipur gi saktam mangdana ba kaidana ba hotnari bagi manung sida ngasai gi thoglaga voluntarily yauri ba singsi ekoi gi state asigi aduga ekoi gi country asigi tungi yumbi we hogadaba future we hogadaba adu makhoin pu hogadaba ngaktani adu hairiba ekoi ngasagi tungi future general oigadaba sangbat sagat kadaba matam sida matam sang sigumba ama na maram oire haraga masa masagi personal development da career da karida akoigi khudong chadaba thon base masina khunai role da hayeng akoi chahi kharagi tungda akoi thohol kadabado adai matang da kamai thambi yam khang haibadi na jade soibe aursu dum ngakpiyo ado taseng na amarom da haitaragadi hojik anambana mayam gi damakta khun ngaktana adagi smai lei singja anambana like tamgadaba college kagadaba daidi mai mai thabak tawgadaba du huntoga chatlineba
ꯑꯗꯣ ꯑꯅꯝꯕꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯈꯔ ꯑꯋꯥ ꯑꯅꯥꯒꯤ ꯏꯃꯨꯡꯁꯨ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯁꯤꯡꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯆꯠꯅꯈꯤꯕ ꯑꯗꯨꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯆꯠꯊꯅꯔꯤ ꯑꯗꯣ ꯍꯛꯊꯦꯡꯅꯅ ꯏꯁꯥꯗ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯌꯧꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯤꯡꯗꯨꯅ ꯚꯣꯂꯨꯟꯇꯔꯤꯂꯤ ꯊꯣꯔꯛꯑꯒ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯕꯅꯦꯕ ꯑꯗꯣ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯦ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯀꯤ ꯃꯊꯧꯅꯦꯕ ꯑꯗꯣ ꯒꯣꯔꯃꯦꯟꯠꯅ ꯇꯥꯁꯟꯅꯗꯕꯤꯗ ꯎꯁꯤꯟꯅꯗꯕꯤꯗ ꯂꯩꯔꯕꯅꯤꯅ ꯈꯪꯖꯅꯗꯕꯤ ꯂꯩꯔꯕꯅꯤ나 ꯏꯃꯥ ꯂꯩꯕꯥꯛꯁꯤꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯣꯔꯛꯑꯒ ꯇꯧꯕꯅꯦꯕ ꯇꯁꯦꯡꯅ ꯏꯕꯨꯡꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯩ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯣ ꯇꯁꯦꯡꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛꯇ ꯍꯧꯖꯤꯛ ꯏꯖꯨꯀꯦꯁꯟꯗꯁꯨ ꯍꯥꯏꯔꯣ ꯑꯗꯩꯗꯤ ꯏꯀꯣꯅꯣꯃꯤꯛ ꯀꯟꯗꯤꯁꯟ ꯂꯣꯏꯅꯃꯛꯇ ꯁꯣꯊꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯃꯤꯁꯤꯡꯁꯤꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗꯁꯨ ꯑꯗꯨꯝ ꯁꯤꯁꯤꯒꯤ ꯀꯩꯅꯣꯃ ꯁ꯭ꯇꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯇꯥꯏꯞꯇꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯃꯛꯁꯨ ꯀꯩꯝꯇ ꯍꯛꯊꯦꯡꯅꯅ ꯌꯥꯎꯕ ꯐꯪꯖꯔꯨꯗ ꯇꯥꯔꯒꯁꯨ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯔꯝꯗꯁꯨ ꯁꯣꯊꯍꯧꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯑꯦꯛꯖꯥꯝꯗꯨꯁꯨ ꯃꯇꯝ ꯆꯥꯅ ꯇꯧꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯁꯦ ꯐꯖꯅ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯩ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯩꯒꯗꯕꯁꯤꯡꯗꯨꯅ ꯁꯨꯃꯥꯏꯅ ꯆꯠꯂ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯁꯣꯊꯕ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤꯅ ꯈꯜꯂꯦ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯤꯂꯤꯗꯒꯤ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯕꯁꯤ ꯊꯧꯗꯣꯛꯁꯤꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯨꯔꯕ ꯍꯥꯏꯗꯤ ꯁ꯭ꯄꯣꯠꯇꯨꯃꯛꯇꯗ ꯃꯤꯠꯃꯛꯇ ꯑꯗꯨꯒ ꯏꯁꯥꯃꯛꯇ ꯃꯁꯥ ꯃꯁꯥꯃꯛꯇ ꯊꯦꯡꯅꯈ꯭ꯔꯕꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯊꯥ 18 ꯍꯥꯏꯔꯝꯕꯗꯒꯤ ꯊꯥ 19 ꯍꯥꯏꯖꯤꯜꯂꯛꯀꯗꯣꯏꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯇꯥꯏꯅꯕ ꯋꯥꯔꯣꯏꯁꯟꯁꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯗꯒꯤ ꯑꯩꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯖꯅꯤꯡꯕꯁꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤꯗꯁꯨ ꯊꯦꯡꯅꯔꯨꯔꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯗꯤꯁꯄ꯭ꯂꯦꯁ ꯄꯤꯄꯜ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯕ ꯂꯩꯉꯥꯛꯅꯕꯨꯗꯤ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯃꯈꯣꯏꯗ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯗ ꯍꯛꯊꯦꯡꯅꯅ ꯎꯔꯨꯔꯕꯅꯤꯅ ꯊꯦꯡꯅꯔꯨꯔꯕꯅꯤꯅ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯝꯃꯒꯅꯤ ꯃꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯩꯕꯁꯤꯗ ꯑꯗꯨ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯅ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯔꯣꯜꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯤꯁꯤꯡ ꯌꯥꯝꯖꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯀꯔꯝꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯤꯅꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯩꯔꯝꯕꯁꯦ ꯍꯣꯔꯦꯟ ꯀꯩ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯀꯅꯥꯝꯇꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯁꯨꯛ ꯆꯥꯎꯕ ꯀꯩꯅꯣꯁꯤꯃ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯗꯣ ꯃꯣꯏ ꯋꯥꯈꯜꯗꯗꯤ ꯄꯨꯔꯥ ꯇ꯭ꯔꯣꯃꯥ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯃꯛꯀꯤ ꯌꯨꯝꯗ ꯃꯩ ꯊꯥꯗꯣꯛꯈꯤꯕ ꯍꯥꯏꯗꯤ ꯏꯁꯥ ꯏꯃꯥꯡꯃꯛꯇꯗ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯕ ꯍꯥꯏꯁꯦ ꯀꯅꯥꯝꯇꯅꯗꯤ ꯅꯨꯡꯉꯥꯏꯕ ꯑꯄꯥꯝꯕꯗꯤ ꯑꯝꯇ ꯑꯣꯏꯔꯣꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯋꯥꯈꯜ ꯁꯣꯟꯊꯗꯕꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯕ ꯃꯑꯣꯡꯗ ꯀꯟꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ताꯟꯕꯅꯤ ꯈꯪꯗꯦ ꯑꯗꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡ ꯐꯖꯅ ꯇꯝꯕ ꯌꯥꯕ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯧꯕ ꯌꯥꯕ ꯃꯇꯦꯡ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯨ ꯐꯖꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯌꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡꯒꯤꯁꯤꯒꯤꯁꯨ ꯍꯥꯏꯗꯤ ꯀꯥꯟꯅꯅꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯇꯧꯔꯤꯗꯅꯀꯣ ꯈꯨꯠꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯑꯗꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯕꯤꯅꯕ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯎꯕꯤꯔꯦ ꯁꯥꯗꯤ ꯃꯌꯥꯝ ꯁꯥꯍꯜꯂꯒ ꯌꯣꯟꯐꯝꯁꯦ ꯁꯤꯁꯨ ꯐꯔꯛ ꯇꯥꯕꯒꯤ ꯂꯝꯕꯤꯗ ꯀꯩꯗ ꯁꯨꯃꯥꯏꯅ ꯌꯣꯜꯍꯟꯕꯁꯤda ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯂꯧꯕꯤꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯀꯨꯏꯁꯜꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯂꯧꯕꯤꯗꯕ ꯃꯌꯥꯝ ꯊꯦꯡꯅꯔꯦꯕ ꯑꯩꯈꯣꯏꯁꯨ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯟꯕꯤꯕꯩ ꯁꯤꯟꯕꯤꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯥꯎꯅ ꯁꯤꯟꯕꯤꯔꯒ ꯃꯣꯏꯒꯤꯁꯨ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯅꯕ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯥꯡꯒꯤ ꯄꯨꯟꯁꯤ ꯍꯥꯏꯗꯤ ꯆꯠꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯌꯥꯝ ꯊꯧꯅꯥ ꯂꯩꯅ ꯃꯩꯇꯩꯁꯤ ꯍꯥꯏꯗꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯂꯩꯈ꯭ꯔꯦ ꯍꯣꯏ ꯑꯗꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯑꯃ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯣ ꯈꯥꯡꯉꯒ ꯂꯥꯛꯑꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯔꯒ ꯈꯥꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕ ꯌꯥꯕ ꯃꯌꯥꯝ ꯑꯗꯨꯝ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯋꯥꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯀꯩꯀꯥ ꯍꯥꯏꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯅꯕꯒꯤꯗ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯕꯤꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯒꯤꯁꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯕꯁꯤꯅꯦꯕ ꯑꯗꯣ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯕꯤꯗ ꯑꯗꯨꯝ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯒ ꯑꯗꯨꯝ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯍꯦꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯦꯂꯤꯁꯤ ꯈꯪꯅꯕꯤꯔꯤꯁꯤ ꯋꯥꯔꯤ ꯄꯥꯕꯗꯅꯤ
ꯑꯩꯈꯣꯏ ꯁ꯭ꯇꯣꯔꯤ ꯔꯤꯗꯤꯡꯁꯤꯗꯅꯤ ꯍꯤꯂꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯋꯥꯔꯤꯒꯤ ꯁꯥꯒꯠꯄꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯀ꯭ꯋꯦꯟꯁ ꯃꯌꯥꯝꯁꯤꯡꯁꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯌꯥꯝꯅ ꯆꯨꯁꯟꯅꯕ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯍꯤꯂꯤꯒꯤ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯤꯗ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯕ ꯌꯥꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯄꯤꯕ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯃꯁꯤ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯕꯗꯒꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯋꯥꯔꯤ ꯄꯥꯕꯒꯤ ꯋꯥꯈꯜꯁꯤ ꯂꯥꯛꯑꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯧꯒꯜ ꯇꯧꯕꯤꯔꯤꯕꯅꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯇꯁꯦꯡꯕꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯄꯥꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯩꯁꯨ ꯊꯥꯖꯗꯦꯕꯀꯣ ꯑꯗꯨꯝ ꯗ꯭ꯔꯃꯥꯒꯨꯝꯕ ꯑꯦꯛꯇꯤꯡ ꯇꯧꯕꯒꯨꯝꯕꯗꯤ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯅꯦꯔꯦꯁꯟꯒꯨꯝꯕꯁꯤꯗꯤ ꯑꯩ ꯇ꯭ꯔꯥꯏꯁꯨ ꯇꯧꯔꯨꯗꯦ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯣꯟꯗꯣꯟꯅ ꯑꯃ ꯂꯩ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯄꯤꯕꯤꯔꯒ ꯁꯨꯃꯥꯏꯅ ꯅꯪ ꯋꯥꯔꯤꯁꯦ ꯄꯥꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄꯗ ꯁꯣꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯑꯩꯁꯦ ꯍꯥꯏꯗꯤ ꯃꯇꯝꯗꯣ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯗꯨꯝ ꯇꯧꯔꯔꯣꯏꯒꯦ ꯈꯜꯂꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯑꯩꯅ ꯈꯔ ꯄꯥꯕ ꯍꯧꯕꯗ ꯃꯌꯥꯝꯅ ꯁꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤ ꯐꯖꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯗ ꯊꯧꯅꯥ ꯑꯃ ꯑꯣꯏꯔꯒ ꯑꯩꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯋꯥꯔꯨꯕ ꯃꯌꯥꯝꯗꯣ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯁꯤ ꯂꯦꯞꯇꯅ ꯄꯥꯔꯛꯏꯅꯦꯕꯀꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯁꯤ ꯋꯥꯔꯤ ꯄꯥꯕꯒꯤ ꯊꯕꯛꯁꯦ ꯋꯥꯔꯤ ꯄꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯈꯟꯕꯗ ꯈꯔ ꯑꯗꯨꯝ ꯀꯨꯏꯔꯦ ꯆꯍꯤ 2019 ꯁ꯭ꯋꯥꯏꯗꯒꯤ ꯃꯥꯜ 19-20 ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯈꯤꯕꯅꯦ ꯑꯗꯣ ꯏꯁꯥꯁꯤ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯩ ꯆꯍꯤ 23 ꯁꯨꯖꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣ ꯇꯝꯖꯔꯤ 9th ꯁꯦꯃꯤꯁꯇꯔ ꯀꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯥꯏꯍꯥꯛ ꯍꯦꯂꯤꯒ ꯎꯅꯗꯅ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ